ꯃꯌꯥꯝꯕꯨ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯃꯣꯟꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕꯗꯨꯗꯤ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯤ ꯏꯁꯣꯔꯅ ꯀꯔꯤꯒꯤ ꯌꯥꯕꯤꯕꯅꯣ ꯍꯥꯏꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ꯫ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 12 ꯄꯗ 18 ꯐꯠꯇꯕꯅ ꯉꯝꯍꯟꯒꯅꯨ ꯑꯗꯨꯕꯨ ꯑꯐꯕꯅ ꯐꯠꯇꯕꯕꯨ ꯉꯝꯍꯜꯂꯨ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯐꯠꯇꯕ, ꯉꯥꯡꯕ ꯆꯩꯕ, ꯑꯣꯠꯄ ꯑꯃꯗꯤ ꯐꯨꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯀꯔꯤꯒꯤ ꯊꯤꯡꯗꯕꯅꯣ, ꯀꯔꯤꯒꯤ ꯌꯥꯕꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤꯁꯨ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯑꯩꯈꯣই ꯈꯛꯇ ꯅꯠꯇꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯥꯏꯆꯧꯁꯤꯡꯅꯁꯨ ꯍꯪꯈꯤꯕ ꯋꯥꯍꯪꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯕꯀꯨꯛ ꯃꯥꯏꯆꯧ ꯍꯕꯀꯨꯛ ꯄꯟꯗꯨꯞ 1 ꯄꯗ 16 ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯅꯍꯥꯛꯀꯤ ꯃꯤꯠ ꯁꯦꯡꯃꯟꯗꯨꯅ ꯐꯠꯇꯕ ꯌꯦꯡꯕ ꯉꯝꯗꯦ, ꯑꯌꯣꯜ ꯑꯔꯥꯟ ꯇꯧꯔꯤꯕꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ, ꯂꯧꯅꯝ ꯇꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯌꯦꯡꯂꯤꯕꯅꯣ? ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯙꯔꯃ ꯆꯦꯟꯕ ꯃꯤꯕꯨ ꯌꯣꯠꯁꯤꯟꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯀꯔꯤꯒꯤꯅꯣ? ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯃꯥꯏꯆꯧ ꯍꯕꯀꯨꯛꯅ ꯑꯁꯨꯝꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ, ꯉꯥꯡꯕ ꯆꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯗꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯗꯤ, ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯄꯦꯟꯕ ꯂꯩꯇꯦ, ꯃꯈꯣꯏ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯗ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯀꯔꯤꯒꯤ ꯌꯥꯕꯤꯕꯅꯣ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯤ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯕꯥꯏꯕꯜꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯌꯥꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯐꯠꯇꯕ ꯊꯦꯡꯅꯕ ꯍꯦꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯈꯪꯕ ꯌꯥꯅꯕ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 105 ꯄꯗ 13 19 ꯐꯥꯎꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯖꯣꯁꯦꯐꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯍꯟꯈꯤ, ꯃꯍꯥꯛꯅ ꯆꯤꯟꯖꯥꯛ ꯐꯪꯐꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤ, ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯃꯤ ꯑꯃ ꯊꯥꯕꯤꯈꯤ, ꯃꯍꯥꯛꯇꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯖꯣꯁꯦꯐꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯊꯝꯈꯤ, ꯃꯍꯥꯛꯀꯤ ꯋꯥ ꯊꯨꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯃꯍꯥꯛꯄꯨ ꯆꯥꯡ ꯌꯦꯡꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯤ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈꯤ, ꯃꯤꯁꯤꯡꯒꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯇꯝꯅ ꯆꯠꯍꯟꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯖꯣꯁꯦꯐꯄꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯄꯨ ꯑꯣꯏꯍꯟꯈꯤ,
mahaki leiriba pumnamak panahankhi mahakna mahaki angam athausingbу puningba matamda punnaba aduga mahaki ahal lamansingbu lausing tambinabani amen aikhoi khudingmakna Joseph ki wari ase khangibani maihoronda mahaki matang se hairi madudi Joseph ase Ishorna loina biba aduga mahaki maramda Ishorna phongdok pikhiba adugumba misakni Ishorgi bor phangba mini haina phongdokhibani adubu mahaku mayamba singna thina tawbiduna minai oina Egypta jonthokibani Egypta su Potiphar gi nupina aranba tahanduna kaisum sangda mahakse laikhibani kaisum sangda laiminariba mioi aniduna su Joseph ki tawbimana se masak khangkhidabani Joseph ta thogliba awabagi thodok ase Israel singna Egypta minai oina leitringai gi mamangda Ishorna hana changyeng tobiduna Ishorgi changyeng kayada mai paktuna Israel singi damakta Joseph pu hanana Egypta thabi khrabani mase Ishorgi plan ni Ishorgi changyeng asida mai paklaba matungdadi minai oina jonthokhiba Joseph na Egypt apumbagi prime minister oikhibani Egypt ki ningthau Pharaoh na mahakpu ikai khumnaba utpikhi khwaidagi losing leiba mioi ama oina Ishorna Joseph pu thangat pikhibani masidagi ekhoina khangbase Ishorgi apambadu mapung phanabagi damakta Joseph ta misingna phattaba tawbase Ishorna yabibani misingna thajabasingi mathakta phattaba tawba phattaba silliba pumnamakase mapu ibungonadi magi apambado thungnabagi damakta yabi haiba matang asidagi ekhoina khangba yabani ekhoina di khanba yai aina thengnaruba mi sing asina asuk yamna phattaba asuk yamna aibu tamthina tawribase masibu karigino haina ekhoi khanba yabani aduna ngasidagi ekhoi khansi aina thengnariba awabasida Ishorgi plan ama leiri haina harauna Ishorbu thagatsi magi matung sengna inba ngamnanaba ekhoi honasi aduna Johan Pandup 15 da haiba mahai panba masa khudingbu mahai hena pananaba ibungo mahakna sengdogi haibado madu ekhoi ningsingsi ekhoina phattaba thengnabase ekhoigi nunggi oiba phattaba asonba aduga Ishorna yadaba phattaba thabaksing pukning wakhalsing ado sengdoklibani haibase masi ekhoi khangminasi aduna maihoran Pandup Yangkhaigi kunda Joseph na haikibani nakhoigi oinadi nakhoina aigi ithakta phattaba tawge haina khanki adubu ngasi mi kayana hingnanaba Ishorna madu afaba oina onthokpikhre phattaba mayamdu thengna handuna Joseph pu Ishorna changi yengkhibani changyeng singaduda mahak mai pakhi asum haina ekhoigi ithakdasu awa na phattaba mayam ama thaijillabada Ishorda waroba pendaba phongdokpa nattana Ishorgi wahibu sengna ekhoi khangnanaba ekhoi honnasi ekhoi khudingmaki punchida karigumba hiram amada natraga karigumba mafam kharada mina nang aigi oriba condition aduda noknabiba thausabidaba thamoi kanba thengnaba yai adugumba matam aduda Ishorbu yengduna isana sengna ekhoi isana isabu sengna thamjaduna aigi damak henna afaba oinaba Ishorda ekhoi naksinjasi migi matawaduda pukning wakal hanthaba leitana isana henna matik chaba mi ama oinanaba Ishorda akhoi thajaba thamsi aduga nang aigi ithakta phattaba tawbasingbu thamoi sengna thagatsi maramdi makhoigi maramna ngasi ai Ishorgi bor phangba mina masak khangbiba mi ama oiba ngambani haina makhoida haidokpa ngamnanaba akhoi Ishorda hena naksinnaba akhoi hotnasi haibase aina haijaningbani Joseph na magi mayambasingda haibagumna aikhoina su haiba ngamnanaba akhoi thaurang tawsi mathangdadi mapu ibungana mahaki wahibu mapung phanabagi damakta mi singna phattaba tawbase Ishorna yabibani masida mu haibase mi singna ekhoi thajaba singda phattaba tawribase
ibungo mahaki wahay ado mapung phanabagidamaktani ana haibani. Ishorna mahak masagi minglendagi su mahaki wahay asina hena maru oina khalli haibase aikoina khangi. Mahakna hairi mahakna haikhiba wahidi oithokdaba leiroi soidana mapung phagani. Madu aikoigi maramda oirabasu natraga mahak masagi maramda chahi lising kayagi mamangda haikhiba oirabasu madu mahakna mapung phandaba leite. Aduna mathi pandup anigi pada tarahundoidagi taramanga sida aikoina masi parabadi masida aikoina uba phangbani. Madugi matang adu Jisu hek pokpagi matangdani. Masida aikoina uba phangbase Herodna angang oriba Jisubu hatnabagi damakta mahangna plan tawbase aikoina uba phangi. Maduda Ishorgi dutna Josephta khanghanduna Misor leibakta mamaga machaga bu puduna chelhankhibani. Masida aikoina ubase Maichau Hosiana chahicha kayagi mamangda haikhiba magi Ishorgi maramda haibadi Jisu Kristagi maramda mana haikibado aina aigi ichabu misordagi kaukhi haibado masi thumkhibani. Masidagi aikoina khangi madudi Herod ningthauna phattaba oibase Ishorna haidokhiba wahi adu mapung phanabagi damaktani. Herodna phattaba oibase Ishorna yabibani. Herod pu Ishorna sijinnabani. Aigi ichabu misordagi kaukhi haibadu matu khakta natana Nazareth ki Jisu haina haibasisu matang asida thumki maramdi misordagi halaglaga Jisuna Nazareth laikhibani. Mahakna Bethlehem da pokpasisu hekta pokpa natana Ishorgi wahay adu mapung phanbani. Khanduna yengbiu Herodna phattaba ningthau ama oidragadi Ishorgi wahay asi mapung pharamgadra. Asum haina Pharona thamoi kanba phattaba oibasisu Ishorgi aningba apambani haibasisu masi aikoi khangminasi. Maram asina aikoi pumnamaki maramdasu Ishorna haidokhiba mahakna ningba wafam leiribani. Aikoigi maramda Ishorna ningba mana wakhal ama khanba leiribani. Maduda Herod kumba Pharo gumba phattaba yeknaba kaya aikoibu wahanba otpa naiba kaya aikoina thengnaba yabani. Adubu aikoina ningsinggadabadi phattaba pumnamaktagi afaba puthokpa ngamba aikoigi Ishorni. Aduna ahanba Korinthiyo pandu tarukki mapanda aikoi yengsi. Maramdi achauba amasung thabak mahi yanba thong ama aingonda hangdokpire. Aduga ayamba yeknabasing lei. Paulna haibasi khandona yengbiu kanaba mahi yanba thong hangdokpire di haina masida haire. Adubu yeknabasing athingba aduga ot naibigadaba mayam ama lei haina amu haibani. Mahi yangadaba leiragadi yeknaba leiba haibase Ishorgi thaurangni. Maramdi yeknabagi maramna makhoigi ot naibagi maramna aikona hena prathana da pukning changduna Ishorda naksinjabani. Yeknabasi leitragadi aikoina Bible paba prathana tauba Ishorda ngajabase masi aikoi kaya leitabani. Masi aikoi khudingmakna masi maramsi aikoi sengna khangibani. Aduna aikoi yeknaba leibase Ishorna yabibani. Pharogi matangda Ishorna haiba lei. Aigi pangal utnanaba aigi ming prithibida sandoknanaba aina nangbu ningthau oina khanbani. Aduna Ishorna pamba mi khudingbu thaujanbi mahakna pamba khudingbu pukning kalhanbi. Romeo panduk mapangi pada 38 amasung 39 maramasina phattabasing ase sijinaduna aikoibu takpi tambiba amasung thawaigi pangal phangnanaba Ishorna sinbibani haibase masi aikoi khangminasi. Phattaba amotpa mayamgi marakta leiragasu aikoina asengba afaba oibase dharma chenba oibase mase Ishorna yamna pamjabaduni. Aroibada
ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯆꯥꯡ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯗꯨꯞ 1:8 ꯑꯁꯨꯝꯅ ꯍꯥꯏ, ꯃꯗꯨ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯆꯥꯡ ꯌꯦꯡꯅꯅꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯡꯕ ꯌꯥꯕ ꯁꯅꯥ ꯐꯥꯎꯕ ꯃꯩꯗ ꯆꯪꯗꯨꯅ ꯆꯥꯡ ꯌꯦꯡꯂꯕꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯨꯔꯕ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯐꯣꯡꯗꯣꯛꯄꯤꯕ ꯃꯇꯝꯗ ꯊꯥꯒꯠꯄ, ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯈꯣꯏꯅ ꯐꯪꯖꯒꯅꯤ꯫ ꯃꯁꯤꯗ ꯆꯥꯡ ꯌꯦꯡꯂꯤꯕ ꯊꯥꯖꯕꯁꯦ ꯏꯆꯝ ꯆꯝꯕ ꯊꯥꯖꯕ ꯅꯠꯇꯦ꯫ ꯃꯥꯡꯕ ꯌꯥꯕ ꯁꯅꯥ ꯐꯥꯎꯕ ꯃꯩꯗ ꯆꯥꯡ ꯇꯧꯏ꯫ ꯁꯅꯥꯗꯒꯤ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ꯫ ꯁꯅꯥꯗꯒꯤ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕ ꯊꯥꯖꯕꯅꯤ ꯃꯁꯤꯗ ꯆꯥꯡ ꯌꯦꯡꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯆꯔꯆ ꯀꯥꯔꯒ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯅ ꯄꯪꯂꯩ ꯂꯩꯊꯣꯛꯄꯗꯨ ꯅꯠꯇꯦ꯫ ꯖꯤꯁꯨꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯈꯥꯡꯕ, ꯅꯣꯛꯅꯕꯤꯕ, ꯍꯟꯊꯅ ꯌꯦꯡꯕꯤꯕ, ꯑꯣꯠ ꯅꯩꯕ, ꯐꯨꯕ ꯆꯩꯕ ꯄꯨꯝꯅꯃꯛ ꯈꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤꯗ ꯆꯥꯡ ꯌꯦꯡꯂꯤꯕꯁꯤ꯫ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯦ ꯏꯁꯣꯔꯅ ꯀꯔꯝꯅ ꯆꯥꯡ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯇꯣꯝꯇ ꯂꯩꯔꯒꯗꯤ ꯀꯔꯝꯅ ꯆꯥꯡ ꯇꯧꯒꯅꯤ? ꯏꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯁꯨ ꯆꯥꯡ ꯇꯧꯕ ꯌꯥꯕꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯌꯥ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯑꯩꯅ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯆꯥꯡ ꯇꯧꯕ ꯌꯥꯏ꯫ ꯕꯥꯏꯕꯜꯅꯗꯤ ꯍꯥꯏꯔꯤ, ꯆꯥꯡ ꯌꯦꯡꯕ ꯈꯪꯖꯕ ꯃꯤꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯕꯁꯤ ꯀꯔꯝꯅ ꯆꯥꯡ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯑꯃꯨꯛꯇ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌ ꯄꯟꯗꯨꯞ 4:9-16 ꯐꯥꯎꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯄꯥꯈꯣꯟ ꯆꯠꯄ ꯑꯩꯈꯣꯏꯕꯨ ꯁꯤꯅꯕ ꯂꯦꯞꯈ꯭ꯔꯕꯒꯨꯝ ꯑꯔꯣꯏꯕꯗ ꯎꯍꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟ ꯁꯔꯒꯗꯨꯠꯁꯤꯡ ꯃꯤꯁꯤꯡꯗ ꯀꯨꯝꯃꯩ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯄꯪꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯗ ꯑꯁꯤꯡꯕ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯣꯜꯂꯤ, ꯅꯈꯣꯏꯗꯤ ꯀꯜꯂꯤ꯫ ꯅꯈꯣꯏꯗꯤ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯩꯈꯣꯏꯗꯤ ꯍꯟꯊꯅ ꯌꯦꯡꯕꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯨꯡꯖꯥꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯤ, ꯈꯧꯔꯥꯡꯉꯤ, ꯁꯦꯠꯅꯕ ꯐꯤ ꯃꯔꯥꯡ ꯀꯥꯏꯗꯦ, ꯐꯨꯕꯤ ꯑꯃꯁꯨꯡ ꯌꯨꯝ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠꯃꯛꯅ ꯊꯕꯛ ꯀꯟꯅ ꯁꯨꯏ꯫ ꯊꯤꯅ ꯆꯩꯔꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤ, ꯑꯣꯠ ꯅꯩꯔꯕꯗ ꯑꯩꯈꯣꯏꯅ ꯈꯥꯡꯉꯤ, ꯃꯤꯡꯆꯠ ꯊꯤꯍꯜꯂꯕꯗ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯩꯈꯣই ꯑꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯐꯠꯇ ꯍꯥꯎꯗꯤꯒꯨꯝ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏꯒꯨꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯄꯣꯜꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯅꯪꯂꯤ, ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯤꯔꯒꯗꯕ ꯃꯤ ꯑꯃꯒꯨꯝꯅ ꯑꯋꯥꯕ ꯈꯥꯡꯂꯤ, ꯌꯦꯛꯅꯕ ꯃꯌꯥꯝꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯕꯤꯕꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯐꯠꯇꯕ ꯇꯧꯕꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕꯁꯤ ꯍꯦꯟꯃꯟꯕꯒꯤ ꯃꯔꯝꯅ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯀꯥꯟꯅꯗꯕ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯣꯠ ꯑꯀꯥꯏꯒꯨꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕꯗꯨ ꯆꯥꯡ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯄꯣꯜꯅ ꯁꯤꯡꯂꯨꯞꯇ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯑꯣꯠ ꯅꯩꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯆꯥꯡ ꯌꯦꯡꯕ ꯈꯥꯡꯕꯁꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯊꯥꯖꯕ ꯑꯗꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯆꯥꯡ ꯌꯦꯡꯅꯅꯕ, ꯊꯥꯖꯕꯁꯦ ꯁꯦꯡꯗꯣꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤ꯫ ꯁꯅꯥꯕꯨ ꯃꯩꯗ ꯍꯨꯟꯖꯤꯜꯂꯤꯕ ꯃꯈꯩ ꯑꯁꯦꯡꯕ ꯃꯆꯨ ꯊꯣꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯔꯣꯃꯤꯌꯣ 12:12 ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ, ꯐꯠꯇꯕꯅ ꯑꯐꯕꯕꯨ ꯉꯝꯍꯟꯒꯅꯨ, ꯑꯗꯨꯕꯨ ꯑꯐꯕꯅ ꯐꯠꯇꯕꯕꯨ ꯉꯝꯍꯜꯂꯨ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯤ, ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯖꯣꯁꯦꯐꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯒ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤ꯫
ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯍꯦꯔꯣꯗꯒꯨꯝꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯏꯁꯣꯔꯅ ꯊꯝꯕꯤꯔꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯕꯁꯦ ꯌꯥꯕꯤꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯆꯥꯡ ꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯥꯖꯕꯁꯦ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯠꯇꯕ ꯇꯧꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯦꯡꯛ ꯌꯨ ꯃꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯁꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯖꯕꯅꯤ ꯄ꯭ꯔꯥꯔꯊꯅꯥꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯖꯕꯅꯤ ꯖꯣꯁꯦꯐꯅ ꯃꯌꯥꯝꯕꯁꯤꯡꯕꯨ ꯊꯥꯒꯠꯄꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯑꯩꯈꯣꯏ ꯊꯥꯒꯠꯁꯤ ꯐꯠꯇꯕ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯃꯁꯤꯒꯤ ꯐꯠꯇꯕꯁꯤꯅ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯏꯁꯣꯔꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯌꯦꯡꯖꯁꯤ ꯑꯗꯨꯅ ꯇꯦꯡꯊꯥꯔꯣꯟꯗ ꯅꯣꯂꯨꯛꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯊꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ